आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबद मरुओइबा पाव मुख्यमंत्री नोंथोंबम बिरेनना सही 19 मथकी मियोइसिंग कोविड वैक्सीन लेमना कापनाबा केंद्रगी मंत्रिमंडलना लौरकपा वारेपु थागतपा फोंदोखरे मणिपुरदा कोविड 19 की एक्टिव केस मसिंग चनी 69 लेरे ngarang मियोइ 63 नौना पॉजिटिव ओइखी लेबा असिगी ओइना सही 19 मथकता लेबा मियोइसिंग दा हयंगदगी कोविड की प्रिकॉशन डोज लेमना कापा हौरगनी अमसुंग ngasi haugadoriba Bharat, Israel, United Arab Emirates amasung America gi apunba mifamda Pradhan Mantri Narendra Modi video conferencing gi khuthangda saruk yagani. मुख्यमंत्री नोंथोंबम बिरेनना लेबाग असिगी सही 19 की मथक्ता लेबा मियोइसिंगबु कोविड वैक्सीन लेमना कापनाबगीदमक केंद्रगी मंत्रिमंडलना लौरकपा वारेपु थागतपा फोंदोखरे सोशल मीडियादा थागतपा वारोल अमदा मुख्यमंत्रीना हाई असिगुंबा खोंथांग असिना कोविड 19 लाइसतगी ngakthoknaba hotnabada achouba mateng oiragani mangna hai लेबाग असिना निंगतंबगी सही 65 सुरकपगा मरी लेनना प्रधानमंत्री नरेंद्र मोदी ना लेबाग मियामगीदमकता लौरिबा खोंथांग असि अफबा अमनी मणिपुरदा कोविड 19 की एक्टिव केस मसिंग चनी 69 लेरे सयोल सिगी मनुंगदा कोविड 19 पॉजिटिव ओइबगी सांग यामना हेंगलखी हौखिबा पुंग 14 मियोइ 63 नौना पॉजिटिव ओइखी मियोइ 19 नाबा फखी हक्सेल विभाग की पाउना हाई पुन्ना मियोइ 192 टेस्ट तौबगी मनुंगदा मियोइ 63 पॉजिटिव ओइखिबनी ngaranggi oina पॉजिटिव ओइबगी सांग चादा 35.9 नि पॉजिटिव ओइरिबा मियोइसिंग अदु इम्फाल ईस्ट तगी 38 इम्फाल वेस्ट तगी 32 थौबाल दगी 8 बिष्णुपुर सेनापति अमसुंग चुराचानपुर दगी अहुम उखरुल कामजोंग टेंगनोपल चांदेल अमसुंग नोनेदगी मियोइ अमममनी नाबा फगलपगी सांग चादा 39.2 ता हंथखरे राज्य असिगी ओइना हौजिक फावबदा कोविड वैक्सीन डोज 1,19,000 सुबना 39 कापखरे मदुगी मनुंगदा अहानबा डोज 1,13,939 अनिसुबा डोज गिना 1,19,959 अदुगा प्रिकॉशन डोज गिना 1,19,939 कापखी ngasi oina vaccine dose 8 kapkhre Justice Committee on Anglo Manipuri War 1994 Martyrs and Freedom Fighters na lan aduda asobo thodang lokhiba athoba ipa ipusingi imung manunggi miyoi singa punna sinduna ngasi Imphal gi Manipur Press Club ta athoba sing adugi mafam dai kai khumna butpagi mifam ama pangthokli thoramasida Justice Committee gi Chairman Yumnamsa Dilip Kumar Committee asigi Chief Consultant H. Ibotombi Kuman amasung Kanglamai gi President Ima Wai Lerik Lemana singba saruk yari thoromduda athauba singi mafam dai kai khumna botuna minute ama tumina leikhi Meghaloi da COVID-19 positive oibagi masing nungma kangdana hengelakli ngarang nongna miyoi 12 positive oikhi COVID na naba miyoi manga naba phakhi Raija sigi oina hujik active case masing 138 leire Raija aduda COVID vaccine kapagi thabak sukan sathari hojik phawda vaccine dose 1,15,000 satruk marphunithoi hena kapkhre Meghaloi gi Mukhyamantri Konrad K Sangmana hairi Raija sigi police ki infrastructure matangwa chunaba mongda semgatnaba honaragani Silong dangarang pangthokpa mifam amada Sri Sangmana hai Raija gi police bibhag asi matamga chunaba mongda semgatuna police ki thabak thawang asi hena phagat hanaba honaragani mangna hai Missing yam khalakpana maram oiraga lambi sathok sasinda khudongchadaba mayoknariba si traffic control na ningthina yangsil hangani Maragasida Meghaloi da sarkar pairiba Meghaloi Democratic Alliance na NDA gi Rashtrapati gi Mirep Draupadi Murmu bu sawgatna ba warep lawkhre Tabiriba pawase Akashbani Imphal dagi ni Leibagasi gi oina sahi 19 mathakta leiba miyoisingda hayengdagi COVID ki precaution dose lemna kapa horagani Kendra gi Mantri Anurag Thakur na hai Bharat na ningkha tamlakpa sahi 65 surakpagi Azadi ka Amrit Mahotsav palan gi saruk ama oina hidaka pagi thabak numit 65 ni pangthokani Pradhan Mantri Narendra Modi na hai COVID-19 laksinaba honabada hidaka panat amata ngairaba pambaini mangna hai vaccination gi matangda ngarang mantri mandolna lawkhiba wareb asina leibag asigi vaccination gi chang wangkhat handuna masama u phaba leibag ama ohenbada chawna mateng pangani
Sahi tara nipan mathakki miyoisingda lemna precaution dose kaphanaba mantri mandolna lawkhiba warep adubu kendragi mantri kyana thagatpa phongdoknarakli. Pradhan Mantri Narendra Modi na ngasi video conferencing gi khuthangda Bharat, Israel, United Arab Emirates amasung America gi apunba kanglob I2U2 gi lusingbasinggi ahanba mifamda saruk yagani. Mifam asida Israel gi Pradhan Mantri, United Arab Emirates gi Rashtrapati amasung America gi Rashtrapati Joe Biden saruk yagani. Lusingbasing asina I2U2 gi framework makhada punna thabak paikhatminaba yaba project sing amadi lebak sing asigi marakta lalolitik amadi sel thada duna sel thumgi oiba tengbang pinanabagi atei wafam kya khanagani. Project sing asina karbar wala sing amadi Suriname liba singi marakta sel thumgi oiba tengbang pinaba amadi atei khudongchaba kya phanghanabagi model ama oigani. I2U2 gi apunba kangbu ama sembagi wakhalon asi mamang sahigi October 19 da pangthokiba lebak mari asigi Bidesh Mantri Singi mifamda puthoknakhibani. I2U2 na maru oiba lam taruk ising, energy, transportation, space, health amasung food security gi lamda punna sel thadaminanabagi pandam thamli. Ngaksel Mantri Rajnath Singh na hairi leibak asigi ngaksel ga mari leinaba potlam sing puthoknabagi damak lupa koti lakh ama lising humbudra manga thadanaba sarkarna pandam thamli. Masi thabak oina onthoknaba honabada defense public sector undertakings na asobo thodang lawrakani haibagi thajaba sumantri na phongdokhi. Mangna hai ngaksel gi lamda thabak tawriba singa company kyaga khusamna na chatminaba ngamlabadi Bharat asi malemgi oina ngaksel gi lamda khwaidagi phaba ama oiba ngamgani. Mangna hai ngaksel gi lamda leiba asina maromdom lepsabaga loinana hiram khudingmakta mangjil thaba hengelakli. Agriculture and Farmers Welfare Mantraloina sinduna ngasidagi numit nini gi oiba jati thaki mifam Bengaluru da hauragani. Mifam asida Rajya Singhi Agriculture amasung Horticulture Mantri Singh saruk yagani. Mifam asida Kendra gi Agriculture and Farmers Welfare Mantri Narendra Singh Tomar, Agriculture and Farmers Welfare Rajya Mantri Sursi Shobha Karan Raje amadi Agriculture amasung Horticulture Rajya Mantri na singba saruk yagani. Mifam asida E-Nam platform amadi lawmi singbu chathok hena puthokhanabagi matangda khanaraba yai. Leibak asibu maromdom lepchanabagi pandamda Azadi ka Amrit Mahotsav ki saruk ama oina mifam asi pangthokpani. Nong leptana subadagi leba asigi raija kharada isawgi awaba mayoknare Telangana gi nongpok thangba jila singda isawgi awaba mayoknari. Haukiba numit 3 nirom asida nong ka hena tabadagi Nirmal, Mizambad, Karimnagar, Padapalli amasung Asifabad ta isaw thokduna khungang kaya isingna thumjinkhre. Isawna maram oiduna miyoi tara leikhidre. Med Department hai ngasi su makhatana tongan bajila sing da akan banong churaba yai haina panabaga loinana red alert lauthokre. Andhra Pradesh ki mafam kya da su isawgi awaba mayoknare East Godavari amasung Iluru jila sing da nong leptana chubadagi Godavari turel khudongthiba thaki mathakta sele. Isawgi khudongthiba kya dagi ngakthoknabagi damak Aluri Sitaram Raju jila da NDRF amasung SDRF ki miyoising mikupna homsingna leiduna senari. Amaromda Gujarat ta isawgi phibam tapna hantharakle sarkar gi paw matung ina isawgi awaba nanglaba miyoi lising kun hena saphagadaba mafamda jangjafam lawduna leirambadu ising isaw tapna hantharakpadagi masa masagi mayumsingda changnarakpa hore. Adum oinamak isawna ka hena sokhalaba mafam kharada miyoi lising 8 hena awaba mayoknari. Sangsad ki nongju mifam gi mangoinana Kendra Sarkarna Rajniti dol pumnamaki oiba mifam ama lakliba nongmaijing numita kaukre. Mifam asi Parliamentary Affairs Mantri Prahlad Joshi na kaukibani. Mifam asigi damak Rajniti dol pumnamaki sabhagi lusingbasing bartan tauri. Aikhoigi paumin hai Bharat amasung China gi ngamkhaigi wafam Agnipat scheme gi atenba matam gi oiba Armed Forces ki oiba recruitment na jingbagi wafam sing lakliba sangsad ki mifamda birodina pukhatlaba yari. Aroibada maroiba pau amok. Mukhyamantri Nongthomam Birena Sahi 19 mathakki miyoising COVID vaccine lemna kapnanaba kendragi mantri mandolna lawrakpa wareppu thagatpa phongdokkhre. Manipurda COVID-19 gi active case masing chani 69 leire ngarang miyoi 70 nauna positive oikhi. Leibak asigi oina sahi 19 mathakta leiba miyoisingda hayengdagi COVID ki precaution dose lemna kappa hauragani. Amasung ngasidagi haugadoriba Bharat, Israel, United Arab Emirates amasung America gi apunba mifamda Pradhan Mantri Narendra Modi video conferencing gi khuthangda saruk yagani. Paulo Jare.